Mijing tabir khoi puno pu MS TV na taram na okchabaga loinana Brajesh Kumar na khurumjari ngasigi maruwe pauda World Cadet Judo Championship the gold medal lorkrabi linthoi chanambambu Chief Minister and Biren na taram na okri Food processing and value addition for rural women entrepreneurs cyber hiramda numit humni chatharakiba hands-on training program ngasilosin kre Yankai Suba Nehru Junior Hockey Tournament Saruk Yarugadaba Jim Nasi Lamthakre Loinana Mangonda AAP na Sanza Thumza Tawi Haina Maral Siki Bugidamag Delhi Lieutenant Governor na Ijad Dabi Tawbugi case Thangal Gani High Cre Mapungo Pau Lobirsi World Cadet Judo Championship the gold medal or Krabi Lintoi Chanambambu Chief Minister and Birenangasi Harau Taramna Okre Chief Minister gi Secretary ta Linthoibu Okiba aduda Mayang Info AC gi MLA Tongbram Robindro Moirang AC gi MLA Tongam Santi Linthoi gi apokpi amadi Linthoi gi Kosu Saruk Yaki BRTC BIRAC Regional Techno Entrepreneurship Promotion Center KIIT TBI Bhubaneswar Odisha amasung Maira Foodsna Sinduna Kaching District ki Kuraupopi Industrial State the Labor Maira Food Production Center the Food Processing and Value Addition for Rural Women Entrepreneurs Cyber Hiramda Numit Humni Chupna Satharakpa Hands-on Training Program ngasilusin kre Manipur ki tongan ba district mangadagi nupi training kaya na saruk yaduna Numit Humni Chupna Chatharakpa Training Program Asigi ngasi lotion bagi thoramda Manipur State Rural Livelihood Mission State Mission Manager Khamba Ronglona Athoba mitung Adamgi Secretary Katimim Surjitna Thoramapu Loinana Technopol Range Forest ki Range Forest Officer Athopam Ranabir Amadi Dr. Rajib Kangabam Manager BRTC KIIT TBI KIIT University Odisha Akanaba Mitung Sing Oina Saruk Yaki Thorum Aduda Athoiba Mitunglin Singu Saruk Yakiba Trainee Singda Satikwe Sing Yantoki Thorumgi Nungi Oiba Warol Pirduna Maira Futski Founder Surbra Hanjabana Trainee Singda Appeal Torduna Pongdo Kibada Numit Humni Chupna Chatharakiba Training Program Asida Saruk Yakiba Trainee Singna Funkiba Wakalok Sing Kaya Adu Tabakta Onthoktuna Chaukatpa Mipan Tang Daba Ishan Isabu Tabak Bijaduna Senbit Lon Hengatnaba Punna Hotnaminarsi Haiki Tawbi mayamse loina maki yam jawba role ma lei hai se kawri ganu khoi masi training sina loiba natte sigi makha tabada sigi achauba network se hena strong henji aduga khoi gi network se mi kharam pusalasi mi nising ani hum pulla kanda khoi achauba ahum makari kor pa ya ke habdo adugi movement da mayam se ni lo ko initially lobby u aduga masi ka ya tamiba tawiba mayamse sina mayam da saduk piraga pause saduk piraga us main to pinabi yai habdo mayam da haibi da kana puchmi nasi Kontha Khabam Jila Parishad ki manungsana leiba Lukhrabi Singda Akhanana Mijeng Mateng Pangbo oina Social Worker Chandam Ratan Elias Konungjau Maitaina the late Chandam Rajo Maiti and Chandam Ongbi Tembi Leima under Privileged Widows Pension Scheme ngasi Kwerengai Bazar Community Hall da Hodokre Thorunga Mari Leinana Social Worker Chandam Ratan Elias Konungjau na Phongdokibada Mahakna Kontha Khabam JP na Kon Mafam Singda Koina Satuna Yengbo Matamda Nauna Lukrabi Oirabi Mioi Kaya Lengaki Amadi Mari Leinaba Department Singi Mateng Amata Fangdana Lairamba Tengnabadagi Mahaki Laikhidraba Apokpa Chandam Rajo Maite Amadi Apokpi Chandam Ongbi Tembi Leimagi Mingda under Privileged Widows Pension Scheme asi Hodoktuna Kudong Saba Pinanaba Hotnabani Ngasigi inauguration asida ahanba oina Jila Parishad asigi manungda leiba Kwerengai Bazar
Koirengai Nilkuthi Koirengai Manung Amadi Koirengai Uram Mapangi Lukrabi Nipuromda Widows Pension Scheme asi piba hobani Makhatan Jilla Parishad asigi manungda leiriba ward singda ki lakpa listing punna pension scheme asi pigani Sorakna miyo chatret rom di scheme asigi khudong saba phanghanba ngamgani haibagi thajabali haiki Aigi jetpi na kon majra khudong kai soidan lakse ki ni myam gi damakta madu soidan myam ni mo thong ha hogi na ina lokas sabaje 30 ga 540 nya di lo yosen jare aigi khun gi na ado akoina pa baje 700 mai lakh ni na pa baje ado sengna sigi posi aigi tan wakti manai gi sidala pi be sinau mogi matin gi joi sat pangam bali ado aigi de kai gi mara pa bi ma sing aigi tai masing myam support toraga mogi matin gi ngasai na thang ko khang gi thang Sahi asigi lakadoriba September anidagi hauduna September 18 fauba New Delhi da pangthokadoriba under 17 gi Yankhai Suba Nehru Junior Hockey Tournament da saru yagadoriba UNACO School Khomanna sponsor tauba Manipur bu represent taugadoriba Mahiroi 18 amadi official Marina Saba hockey player team Delhi gi damak ngasi Khomanda leiba UNACO School dagi lamthakre lamthabagi thoromga bari leina UNACO Group ki MDN Irawantan Hai State Amadagi Chatliba Sanor Sing Asi Mai Pakani Haibagi Asa Amaga Loinana Chat Pangaktani Adubu Tenagadariba Awa Nungai Kaya Asida Thauna Hanbalaitana School Amadi State Asigi Mai Puraktaba Yadi Haiba Wakalonda Sanabiu Tournament Asi League Round Yauba Amadi Matam Sangna Tournament Ama Sangba Tournament Ama Oiba Maramna Players Singna Discipline Ngakna Coach Amadi Manager ki strict supervision makhada lamdam asigi mai puraknaba hotnabiu sanaro sing asigi career asi hogalakpada ngairibana ninghannaba leiba yade hockey asi manipur da khwaidagi chanaba olympian yamna puthokpa ngamba sports discipline makhal amani maram asina UNACO gi sponsorship makhada chatliba state asi represented tawriba players singna state ki mai choptananaba hotnagadabani Handaki team sing asi yamna thuna semkiba amadi practice ki matam sangna phangkidabana maram oiraga team loinamak tournament asida saruk yaba ngamdaba asi matungda saruk yaba ngamnanaba hotagani loinana Manipur gi team na ahanba match oina September 3 da thengnagadoriba asidagi mathang mai pakpa oirasunu haiki Arvind Kejriwal na luchingba political party ama oriba Aam Aadmi Party na Manipur da midyang thanglakpaga loinana lakadarba municipal election da Aam Aadmi Party gi mire puthoktuna lakadarba local election asigidamak sem saragani haina phongdurokli ngase major khulda leiba Manipur Press Club da Aam Aadmi Party gi North East in charge Rajesh Sharma amadi Tripura in charge Luanga Baumishinga unabada North East in charge Rajesh na hai Aam Aadmi Party corruption bumaru fangna muthatnaba awonba India ama oinanabgidamak semkiba adugumlaba party amani handak lakadarba election asigidamak membership drive tawduna amadi asangba leader khanduna lakadarba election asi thengnagani Aam Aadmi Party na changchilakliba political khongjang asida awonba India amadi awonba Manipur ama oinanabgidamak miyam Aam Aadmi Party bu sogatpiu haina phongdorkli पहले ही हमारी एक्सरसाइज चलेगी आने वाले दिनों में अगर मणिपुर की जनता चाहेगी तो हम लोग जो टाउन कमेटी के चुनाव होंगे या गांव पंचायत के चुनाव होंगे उन सभी चुनाव में हम भागीदारी देंगे अपनी हम चुनाव लड़ेंगे लेकिन उसके लिए मणिपुर की जनता को आगे आना होगा मणिपुर की जनता अगर चाहे अभी हमने जितने लोगों से हम मिले हैं सभी की एक ही भावना है सभी लोग एक ही तरीके से सोचते हैं कि मणिपुर में भ्रष्टाचार बहुत ज़्यादा बढ़ा हुआ है हद से ज़्यादा मणिपुर में भ्रष्टाचार है और अच्छे स्कूल अच्छी स्वास्थ्य व्यवस्था इसकी बहुत सी कमी है कल हम कुछ युवाओं से मिले सभी युवा यहाँ से अपनी पढ़ाई के लिए मणिपुर से बाहर जाना पड़ता है ड्रग ओवरडोज हाइबा असि हॉस्पिटल दा पुबदा पैसा यामना चंगबदा नतना हिंगनी हाइनसु हाइबा ngamdaba oiri overdose karamna laikan nagani haibagi awareness yamna matau tai haina max ki joint director Abhiram Mongjamna phongdokre
Wafam asi Social Awareness Service Organization Sasona Sinduna International Overdose Awareness Day Prevention and Remembrance Time to Remember Time to Act haiba hiram dangasi Kambam lekai leiba organization asigi conference hall da pangthok kiba thorumda Abiram na pongdok kibani numit asiga mari leinana drug users amadi drug overdose ki chaiteng fangkiba loinana hiram asigi matangda masana thengnakiba singi matangda wafam kaya phongdoknaki thorum aduga mari leinana Abiram mongjamna phongdokkibada overdose haiba thodok asi ngasi ngarangki wari natri matam amadadi overdose na sire haina khabar gi nungti gi paw oirami overdose dagi kanba ngamle haiba asi khudamna taklabasu overdose na taraga leiraba mioi ama miyamna thoksa bidaba maram oiraga khudong sadaba kaya oihanba yawi drug user hairaga crime da chenaba amadi ngausanaba oina ubana drug user singi mateng pangbiba yamna watli pongdoki thorom aduda sasogi project manager Dinesh amadi organization asigi members sing loinana tongan ba mioi kayana saruk yaki Manipur hojik hospital kun da Manipur government na 2014 da pirakhiba rupa lakh manga pirakhi adu iduna apne sahi requirement se kolaga ekoi punna sahi gi leiraga hidak se leira kana husu adum hospital kun sta piri maduna direct ekoi hidak oina hospital da thamban aduga aduna taba NGO sinda akhanana hujik ekona atopa state adi chana daba akoi gi lamdadi IDU project oriba NGO nifu ga mari se masilista ekoina hairi hidak se compulsory lenga budget se ha tha taruk tolop phangdana thabak suriba Manipur da leiba Municipal Council kuntaruk asigi apunba staff chama kunithoi gi phangphang thokpa tolop pibinanaba mari leinaba singda hairabasu tolop pibi dabana tha asi kuntaruk tagi sanchinba horakkiba Manipur da leiriba Municipal Council gi siswak strike ki makha chatharakpa oina ngasisu Bishnupur Municipal Council gi staff singna khongjang makha chathakre All Manipur Municipality Employees and Workers Union Manipur gi luching makhada Bishnupur Municipal Council na Sangsil liba khongjang aduga mari leinana ngasi council asigi office ta permission ga unaba amada council asigi staff amana phongdok kibada tha taruk tolop phangdana thabak suriba staff sing gi awaba ubiduna mari leinaba lengak asigi department singna staff singi tolop pithopiyo haina makhata ki Lombi singna urea har matam sana signing labasu har phangdabadagi Sahi asigi lombi singi sathok marang kaina lokpa phangloi dabagi awaba phibamda lairibasi mari renabasing athu matamda urea har pibiu haina ngasi kakching khuno umathel gi lombi singna dabi tawri sugunu kendra gi manungda leiba umathel maho lokolda low uriba lomi mayang lambam ibes chawbina phongdok khibada hokiu sahi ani ahum muksi urea har gi awaba chaitheng kaya mayok naduna lakli handak sahi gi oina sugnu kendra gi MLA na sugnu da urea har yenthokiba aduda ahan bagi oina kharadi phangba laikre makhata na urea har pigani haiduna token card sing lomi singda pirak labasu darkar oiba har khudingmakti ngasi phawba pidri makhata aduna mahakna hai sahi khudingi lomi singna urea har gi awaba kaya mayok naduna adum lakli sahi amada amuktang yamna wana paisa changna ujariba lomi sing asidagi thokpa pothokna imungi leita laira icha singi laik laisu tamhan nabagi damak ujariba lomi singi darkar oiba urea har sing chayol amagi manungda phanghanbiu hairiba matam asigi phawbagi manungda lengaki mari leinaba singna urea har sing lomi singda phanghandrabadi lemna piribasu kanaba leiraroi phongdorki khoi ahan bagi sai giba amamang khak khoi gi ahan ba phase gi ne sai khare khoi gi second phase hai ba tare khoi aroi bagi sai gi do bahar se khoi hoji hoji lai ye chu dukan la phangdre aduna khoi hoji hoji mari leina riba khoi gi agri gi minister ama district minister na miyeng changbiduna hai riba khoi gi kaksing khunau municipal council gi manung chanba mathen gi lamdam sida khoi gi athu ba matam da hafta sigi manung da khoi har si pibi dragadi khoi se hoji hoji chahi ama loka do ba ha phause khoi na har si
पीदबदगी अखोइसे लकोल सिदा लेरिबा लौ मयाम से लोइना मांग बतारे थौबाल वांग ताबद लेबा कोइजम बुंगमा एलाइस बुंगोगी मसानुपी सिकिबो मरी लेना ngarang nungtil pung mari makhairam tabda young development sports organization club ki ground da laikai miyam YDSO club ki member sing amari thawal wang motaba nupi chaukat khongthang lup ki member sing na apun mamphon ama pangthok tuna warep kaya lokri mifam duna lokhi warep sing dudi eke ibungogi imung social boycott toba माकी इमुंगी थौदोक वाथोकता लेकाय मियामना संगदब अमदी इमुंग असिदा लेकायगी सिंगलुप सेंगलुप पीदब हाइबिसिनी ngasi numit jungba pung 12 dagi horga pung 9 फावबगी मनुंगदा अचौबा बुया मयुंगी लंगला लंजिन मणिपुर लेंगाकना पुथोकपक ngamdrabadi मणिपुर लैरिबा सेसो अमदी मैरा पाइबी कयागा लोइनाना अकनबा खोंजंग संगसिन ननबा JSC against the missing of Muhammad अचौबा बुया मयुमना वारेप लौक्रे Mamang tha July taramida check mystery oiba kwakta serang part ward number 9 dagi buya mayum achoba chahi nipuni thoi haiba misak asi yum dagi ukhul district laiba kalhang khulgi water supply tank amadi huishu khulgi church sabagi thabak sunanabagi haiduna chatkhraga handak thagi tang tran thuga ayu pung mapan makhai fawba mobile phone gi khutang da paw phawnaram ba matung ngasi fawba mari makhong khangdana laiba asigi matangda JSC against the missing of Muhammad Achauba Boya Mayumna warep sing asi lokhibani JSC na lokhiba warep sing gi manungda Achaubagi langla langjin puthoknaba amadi thibada Manipur gi ching amadi tamgi miyam loidana seso singna mateng pangbiu kanagumba sakhangdaba sing Achaubabu phajinduna thambiramba oiragadi मियोबगी मिनुंग सी येंगदुना असोबबु टेक काइदना थादोपियो हाइना JSC अमदी इमुंग मनुंगी मियोय सिंगना अपील थोरली मिनिस्ट्री ऑफ MSME गी मित्यंग मखाद नेशनल स्मॉल इंडस्ट्रीज कॉर्पोरेशन लिमिटेड NSIC ना सिंधुना शेड्यूल कास्ट शेड्यूल ट्राइब अमद सिंगी ओइबा मेगा इवेंट कॉन्क्लेव अमा लाकदर सेप्टेम्बर थागी टांग अनीदा चुचांपोगी न्यू लमकादा लैबा EBC गॉस्पेल सेंटिनरी हॉल दा पांगथोक लगनी हाइना NSIC ना सिंधु नंगसी मणिपुर प्रेस क्लब दा पांगथोक किबा पावगिमफम अमदा NSIC की जनरल सेक्रेटरी KK शर्मा ना फोंदोखरे मान मखाताना हाई अहोकिबा चाही लिसिंगनी 39 दा पांगथोक किबा मेगा इवेंट अदुदा स्टेट असिदगी SC ST की ओइना एंटरप्रेन्योर चहुम यांखै रोमना सौ यादुना इवेंट असिगी कानाबा फंख्रे मरम असिना हंदक पांगथोकदोरिबा इवेंट असिदगी एंटरप्रेन्योर मसिंग हेना सौ यादुना इवेंट असिगी कानाबा लवयु MSME ना शेड्यूल कास्ट शेड्यूल ट्राइब की ओइबा मियोय सिंगदा थबक अमदी हिंबगी लंबी कया पीखरे हौजिक हौजिकसु मियोय क्रोर 13 हेनबदा थबक पीखरे मसिना इंडिया की इकोनॉमी ग्रोथ ता चाद कुंट्रा हेना कंट्रीब्यूट तौरी शेड्यूल कास्ट शेड्यूल ट्राइब सिंगबु अफवा इकोसिस्टम अमा सेमननबगी पांडमदा MSME ना नेशनल शेड्यूल कास्ट शेड्यूल ट्राइब हब स्कीम अमा हौदोपगा लोइना स्कीम असिना चाद मरी फावबा पब्लिक प्रोक्योरमेंट प्रोसेस तौननबा पांडम थमली लोइना शेड्यूल कास्ट शेड्यूल ट्राइब की यूथ सिंगना इंडिया की इकोनॉमी दा मरु ओइबा थौदांग लौहननबसु MSME ना होटनरी हाइकी पांथोकदोरिबा इवेंट कॉन्क्लेव असिदा स्टेट असिदगी मिनिस्टर अहुमना सरुक याबगा लोइनाना MSME गी तोंगान तोंगान ऑफिशियल अमदी यूनियन मिनिस्टर ऑफ स्टेट फॉर MSME भानु प्रताप सिंह बर्मसु चीफ गेस्ट ओइना सरुक यागनी हाइरी बिष्णुपुर डिस्ट्रिक्ट की टबुल विलेज लैबा प्रजा सिंह असि सुबनोम कनबा अमदी मठौद पुनिंग संगबा खुंजा ओइबना लेंगाकना खुल असिगी चौकट थौरांगीदमक थादरकलिबा सेंपम सिंह असिदा कुपना यंगछिनबा ngamnabagi khudong saba lauraga leingakna haukiba sahi lisingani taratari horaga chaliba sahi lisingani kunitoi fawbagi oina thadarakkiba yamlaba senpam sing chawkhat thorangi thabak paikhatpagi mahutta tobul gram panchayat ki furit khawda changkhri haina ngasi manipur press club ta paumi singa unaba amada tobul RTI activist group ki mihut oiriba thokchom ningthemani na phongdokre पाउम महक मखाताना हाइकिबदा असिगुम लबा तबुल ग्राम पंचायत की थोंग असिदी
Tawul gi Praja Singbo Apang Sibani, development gi construction work Amata Paikat Pa Udre, Paikat Liba construction work Kara Asisu Bafung Fana Paikat Pagi Mami Mahuta Maminta gi Oina Pasha Kaitokpa Yananaba Ngakto Oina Tauri, Atopa Gram Pansayat Amatada Sanadaba co-opted Pradhan Amadi co-opted member Haiba Post Gram Pansayat Asigi Pradhan gi Makubok Tokshom Bira Amadi Irungbam Mangi Anina Satna Handuna Gram Pansayat Asibo State Asigi Miam Mangda Yamna Ikaiba Nangle Pongdoki Miam Yam Senfong Kayama Tawul Gram Pansayat Lokopina Koi Hai Pase Masimo Koi Turka Sanga Pasi Koi RTA Activism Moina Koi Miamna Pende Abdu Pesami Media Koi Tamjari when a banana Masi Gamina Tumatum Namasi Ningshin Bidana Hai Gram Pansayat Se Amadi Masiki Authority Uriba Masiki Koi Tawki Agency Uriba Gami Department Sizu Mutan Ningshin Bidana Asumba Miam Angom to Komiami Samam to Tawasing Se Opung Pana Semani Masi Sports Amadi Games ki lamda Thodok Hendo Patavak Tauraba Sportsperson Sing the Piba Major Dhyanchand Khel Ratna Award, Arjun Award, Dronacharya Award, Dhyanchand Award for Lifetime Achievement in Sports and Games Amadi Rashtriya Khel Proshon Puruskar Haiba Manasing Asi Phangba Yarbasingi Marileinaba document Amadi Ming Pikat Kinanaba Department of Youth Affairs and Sports Manipurna application Sing Kori Manasing Asigidamak Darkar Labor document Amadi eligibility check Togani Amadi Lakiba Tha September Gitang Kun Ginumidang Pung Taramatoi Makaiga Minute Yankai Mapan Gi Mamang the website www.dbatya/sports.gov.in the online the submit Togani Haina Yas Manipur Deputy Director na Throk Pachor Amana Pungdorli Delhi Lieutenant Governor B.K. Saxena Mahakpur Senja Thumja Chennai Haina Maral Siki Budagmak Aam Admi Party ki MLA Ani Athisi Amasung Saurabh Bhardwaj Yauna AAP ki Lusingba Singda Ijat Dabi Tawbui Kes Thangat Kani Haina Kihankre Lisingani Tarta demonetization Manung the government Khadi Body Amagi Chairman Oringeda Crore Lisingama Chamari ki currency note sing ban Taunanaba employee Anida Kanna pressure Piki Hain AAP na BK Saxenabu Maral Siribani Mahak Nadi Char Singh Adu Yakide AAP gi Lusing Basingna Mangon Sido Maral Singh Adu gi legal action Lahun Hanaba Mahak na Warep Laure Haibo Pamsu Saxenana Phongdoki Lieutenant Governor gi officials office tagi Phongdorokpada ban tawkiba senfam Adu Lupa Lakh 33 Supna Lising Taret Khaktani Aduga Miyoi Ani Khaktamak Madudas Chennai Haki Aidgi Thabak Thorom Punamak Loiduna Lebak Asida Fajinduna Lairiba Bangladesh ki Ngami Marpunipan BSF na Border Guard Bangladesh ta Chinakre Ngami Singadu India gi Isingi Ngamkhaida Nga Pharambadagi Indian Coast Guard ICG na Chai Asigi February 3 tukta Fakibani Makhoi Adu West Bengal gi South 24 Parganas gi Harsher Guns that Laiba Marine Police ta ICG na Kusinakibani Ngami Singadu Kusinabagi Thoramda Police officials Amasung BGB Amadi BSF ki Myoshingchu Saruk Yaki Corona Laichit Manungda Indian government Lokot Kibathawak Singbu World Bank na Thagat Papundo Kre Laichit Manungda Madubu control Taunanaba Indian government na Hidak Langtak Fajana Miyam the Pangan Kibathawak Sing Aduda World Bank na Kanna Midyang Thamduna Yangshin Ki India the Lokot Kibatodokpa Saktam Amadi private sector Singna testing Taubuda Amadi laboratory Singda Lokot Kibathawak Sing Aduni Haiki Mapandagi Pusilak Papolam Sing Yamna Nganna Tingin Ki Domestic manufacturing amasung laboratory facilities sagat pada private sector singda sentang piduna mateng kaya panghanki hairi sanabagi pau Yaisha Football Club amadi Kakching Football Club anina sinduna Yaisha Sports Arena Kakching da satharkiba district level school tournament 2022 gi ngasi sanakiba aroiba namit ki league round gi match mari gi ahanba ground gi match ta Padmaratna English School Kakching Dina Kakching High Secondary School A Bupanjal ani amada toy crate nasiga ani chuba ground gi match na Kakching Public School A na Grace Cottage School A Bupanjal taruk amada toy ki
Marisub groundana Grace Cottage School B na NB Career bu panjal mga amada aduga mga subuk ground ki mestana Martin Grammar School na Padmaratna English School Kakching Sibu panjal amada mai thiba piki tournament asi quarter final match sing hayeng ayuk pung nipan makai dagi sanaba hogani hayeng match sing da Padmaratna English School A amadi Grace Cottage School A Ima Mahikol B amadi Kakching Public School A Ima Mahikol A ga Grace Cottage School B ga aduga Padmaratna English School B ga school asimaki team D ga thengnaragani aroibada maroil pau amuhanna World Cadet Judo Championship the gold medal lorkrabi linthoi chanambambu Chief Minister and Birenna taramna okri Food processing and value addition for rural women entrepreneurs cyber hiramda numit humni chatharakiba hands-on training program ngasi loisin-kre Yangkai Suba Nehru Junior Hockey Tournament saruk yarugadaba team ngasi lamthakre loinana mangonda AAP na senja thumja tawi haina maral sikibugidamag Delhi Lieutenant Governor na ijat dabi tawbugi case thangal gani haikre ngasi gidamakta di paudam bijaba matang asil loisinjare yang tabiro khoi punopu amuka hanna khurumjari